Matamgi Manipuri Wari channel asibu tabiriba khwai pumnamakbu taram nokchari ngasi maglaubirasi Tingkhanggi Leirang nifuhumdoi suba tangka Laizana nashon pikna hariba wadu punsibasu mami samigum haifet tabagum taubaduda thangliba khongthangdu chap lepi pisumani du sukchilaga mamai du tapna leithorei Laijasu kapli punsibada yenglaga leirami punsibasu tablapna khongthangdu thangba haurai Talaktuda laijadu sumleplambadagi mamitu shilaga lektharae makhada bom tuthaki punsibasu mamitu khanglaulaw thoklaga khonjal dukanna Laija Khonglai thuna chensilaktuna laijabu fatkon khatli makhatuna laijagi mamaiduda pairaga Laija se kaidorge mitpangu se Laijadu machi lengkhidre punsibadu yam thuna laijabu setpam khatlaga rumdudagi chenthораe Punsibana laijabu pamlaga chenthorappaduda reception da leiriba nupi anidu pakhatna fofu khogalaga punsibagi matung tanarae Punsibasu pakhat mankidana kanamta hanna yenglamdana lakpana gari manak yaushilai gari gi thongdu hangdoklaga laijabu gari du thangatli aduga mukkoina laktuna gari du da hekakhatke tawbaga lainadu tafing chensilai Sir kaidoba yaroge Punsibadu gari du da fatka khalaga Wari sumsan rambani masadu lekthare hospital da purage Hoi sir Asi hairam laga punsibasu gari du paikai thaukhre laina su ngangakna yengduna lehawi Hospital yore ngahak leibaga ningthemga lainaga sulai laijasu gyan tarai doctor na kaisum thoidokpa tawrari haibaduda yumdoina putharai Ningthemga lainaga di hotel da changhori punsibaga laijagani yumda halai gari manungda aniduwa amata hainade laijasu mamitu ishilaga tumina fami punsibasu laijada huirap yengi Ashumna yum yaure punsibadu laijabu thanglaga puraktuna mogi kada changlai phamungda tapna thami laijasu walan ngangkidre tuminna laikre Punsibasu litliba furitu satlagthoi aduga sofa mathaktuda langshilamlaga laijagi manakta amuk changlaktuna phamung machiduda famtharai mong hadana laijida munna yenglaga tablapna hairai Nangse aine yamna wahalabra laija kaigino nangna wakalla tuk yamna khanjilidubo ai nangonda ahenba kaisu tawkidabra khali talk story Laijadu mamitu pangthokte tuminna lei punsibagi paukhum pide punsibasu makha tarai Phare ai kemta hairaro ngasidagi wakhal yamna khanjingano chak tu fazana chadrabanina chakhaw se bp su loire sidaidi lamhen bato nasase fanaba amta honase wakhal nungai tabasu khanbirurano nangi nungai tanaba thabaksu amatta tawroi nangi apamada tawro aina loini yarabani adubu pumnamak oidunasu nang aigi naktagi lapthokige haibagi wakhal duri thadu nang aidi punsigi lapthoknaba yaro sirasu punna simina dawni aise phattaba sathiba mi ohengano potharo punsida chak thongdriba aise ngasidi chak thongdini ngahak tumina leramuko kuiroida Asi haiga punsibadu ngahak tumina lei laijadu wahi amata khumlakte punsibasu laijda ngahak kinglamlaga fukhawgalaga rumdagi thokre Laijasu punsiba hek thokibaga mamittagi mapidu nakan chentharae mamitu sutapna pangthorai ningsinglai ngasai punsibaga doctor ga thokibaga lainaga ningthemga na sanakiba waridu ningthem kamai tokrijano aikhoi skamaudre sir ga changkibani ingangakna leiringai sarna pamlaga puthorai ningthemdu laijada haifit yenglaga hoju pabogya laktribjalo laktri sir digadum chatkrage Doctor ga wari sanaraga thokibani Oh kasum thoidokpa tawrorida Adu sir kainomta Ningthemdu lainada khangyeng lai lainasu makha tarai Nupi subu kana Sir gi madam ni Ha sir gi madam ni haiba adudi ichimi laina kamdoba Ningthemgi wadu tabada lainadu machinda fathaidoki lainagi wadu tabada nakanda tumliba laijasu mamitu khangpang pangthorai ningthem suingangakna melegedorge lainadu hojiktada gyan khangta tai masadu ithak thakatna Kristo de sir sorry Mapidu sasat taithoklaga longna tumlambadagi mamaidu tapna leithorai laijadu aduga wakhalda sukhali Meleiga dadaga marakta lainariba marisna karino
Ngasai gi sanariba wari duna takpadi wari amadi leifam thoi. Ngasai gi melei gi sakfam do iching chingnei. Yam lana su khanjin ba yade. Icham chamna khanaram basye. Aina wakal hena khanjin boina thokani. Kaigino aina wakal se ayaw ne hekta khanjili sibo. Dada ikai ki pumna mak thadokduna ichil sina nushi haizaba phau. Dada na kangshina da basaduna leithokduna leirido kaigino. Dada aina ngangki sakkiba mayamduna ai makata na haiba ngamdre. Ngamgadaba sumandre. Haisu hairaru. Dada na soibu yam warabra hanglami. Aina maram oiraga dada gi punsida yam yetlabra haiba wangse hangninge dada. Hoi, dada na ibu thamoi sengna nushiramgani. Aina su dada bu nushi. Adubu dada asuk mamal yamba mini ijat tawnariba dada gini haiba daise matik chade haibasi isana kauthoklise karigino. Nangina nakta sum leiradi aise angaubi oirakani. Dada nangna suk yamna magul leiba marau leiba misak ama oiramlise kaigino. Aise pangal thokpa ngamdre. Dada panglaba thamoisina nungsi haiba wahaidudi tattana nafamda hainingi. Adubu chinbal yongna phongdokpadi ngamdre. Dada nang yaudana ai mafam sidai thanta leiba sungamloi. Dada na chatpa khuding ai ba sum chena duna chatpa sungamloi. Aduna ai kaidogani asuk mama leitabi aidi mafam se thadoktuna chatpana fare. Yumdasu imana waraudanaba ai upay ama tawraga yumda hankrage. Asomda punsibasu laizena kemta khumlaktabaduda stair du kumtha kumthana wakhalda sukhalli. Doctor na haiba chumi. Aikhoi ani na chenbaga ngasi fawda thama khai mak fazile. Aina kaya yengsilodabani. Aigi thabak mayam sida mabu ningthina yengsinba sungamdre. Tawbagidi lamjingbagi wakhalda kaukthokba pak ngamnamloi. Ningba kaibaga nungaitabaga mapang oikibadada hena khanjinbani. Magi wakhal nungainaba ai kaidogani. Khamban mama tawsina ai bisu leita hanre. Adubu mana ngasai tablapna haikiba wahaido asingba oizana. Aina onana tabagira. Asingba madi khangningkhreda. Adubu hauji leiriba condition sida asi wafamse haudoklubsu pharaktai. Ashi khana kumtharakpadu wakhaldu nungaitaba sum henjilakpaduda punsibadu mamaidu fatlei thoklaga amuk hanjilaga kakhalai. Rumda yam thuna changlai punsiba changlakpa mukhol tabaduda laija sumapidu fatfat taithoklaga mamaidu su fat onthoktuna lei. Punsiba su laijagi manakta changsilai phamangduda chapleplaga. Laija tumlabro. Laija su tablapna khumlai. Tumde nathanta leiba nungaitabro. Kaisum tawde. Nangna sumaina leibase ai nungaite TV tharamge TV yenglaga leiru law. Laija su makha tade tapna hogalai punsibana pamkhatke tawi laijana makhutuna fatkalaga. Yarni ai chatpa sungamni. Yaroi amuk turadi ai nang thangnaga hospital amuk chenba ngamlaroi. Punsibadu phagita thoi wahaisi hairaga punsibadu laijabu pamkhatuna puduna lai sofa duda famallaga TV du thai aduga nokmi tawraga ai chak thonglugi ko. Asi hairamlaga punsibadu mamaidu sat leithoi laija su khangai hairai. Dada punsibadu mamaidu leithorai. Aigi phone duda yungi babada phone amta tawbiyuba sayon baga Ningthouiga wari sanage. Nangi phone digadai. Mon makhada leiramni ai lauruge. Yare ai laururage nangi phompham thokpa sumphamo. Asi hairamlaga punsibadu yam thuna chatki laija su punsibana chatkhribaduda nokmi yengduna lehawi. Punsibasu laijagi phone du puraga lai aduga sanahagi number du namlaga laijagi manakta khangpham phamtharai. Laijasu punsibada yenglai punsibasu laijagi mamai mapaduda phone du thangjilaga. Angang babagi number se sigi lei mem hapasini ko. Laijasu phone du munne yenglaga hoi haibagumna makok namlai. Se ai chak thonglugi ge. Asi hairaga punsibadu laijada amuktang yenglamlaga makhada kumlai. Chakhumda prap changsili amukta chak thongdabanina gyanmin tade chapleplaga lei. Fridge mukhangdu leiramliba henjangdu loina lawthoklaga dining table mathaktuda thamlaga makhwang metlaga munna yenglaga amuk lei.
Ngahak leiraba matung punsibadu Ansuda call tawi Ansusu paikhalai. Hello, Dacho? Hi, Ansu, nang kaidori? Luzage torambani, kai haige Dacho? Nang luzaba lairi, video call amta tawrake, chak thongom ta taw. I tofam ta khangdri. Punsibagi wadu tabada Ansudu khangnong thorai. Dacho na chak thongdoi ba? Punsibasu khanglaw lawrai. Naya do higat kanu, phagi na te ni harise, nanamada masangamdre. Ayugi chak hausi fok chadri, adugini. Laiza masangamdre haibatuda Ansudu noklambadu chapleplaga. Haima, inamado kayu nangamdri no Dacho. Kona haige, chak thongba hana taku. Ai video call tawrage ko. Asunna video call tawraga Ansubu chak thongba takhali Punsibasu Ansuda hanglaga thongi. Asumna chak loiraduna chak tu puraga Laizagi manakta muk lakle. Laizasu mathanta nok-noktana TV yenglaga leirambadu ubada Punsibadu sora asangwa mo handoi aduga Laizagi manakta changsilaktuna. Ekoi madam, chak loire, charase. Laizadu Punsibada khangyeng khalai Punsibasu Laizagi manakta famtharai. Laizasu Punsibagi laibakta kariba humang marik singdu ubada masa khangda sofa da yalaga leiriba Punsibagi furitu tap pairaga Punsibagi mamaiduda tap napthokpirai. Punsibasu nokfe tawraga Laizada nungshina yengi adugumba Punsibagi mityeng adudani Laizana gyan khangmang mangliba. Haujikta Punsibadagi lapthoke khalamba wakhaldu Punsibaga khajik nakshinabaga pumnamak kaukthoi mitfam hongda Punsibada adumak yengna lei. Punsibasu Laizagi makhuttu tapna pairaga. Kaigino, adugya munne yenglide. Laizasu khangprek khangi mamaidu satnon thaki Punsibasu monghadana chaktu chingsilaga ilakke tawi. Laizasu Punsibagi makhutuda ta faraga. Dada, ai kistawdri, yani, ai kutna chage. Ngasigidi ai inbiragi, hayengdagidi nakhutna charo. Laizasu makha tarudre Punsibana manak naksilakpadu thamoi mana nungshiruba oibana inthokpa sungamjade tingak matawdu yengdana lei. Punsibasu ahanba chakhomdu ili Laizasu chak chaba haubaga mamitu khanglaw lauthoklaga Punsibada munna yenglai. Punsibasu Laizagi mityengduda mamitu khuzilaga yenglaga. Hautrabo. Hinjang du thum yakpada loirabani adubu Laizadu makoktu fatfat hairaga. Kaisum tawde, yam hawe. Laizana hawi haibaduda Punsibadi haraubada loire. Punsibadu hinjang du totlaga pangin de ili Laizasu thum yakpadu khangamdadana ising du pangthakta thai. Laizana ising thaklidu Punsibadi khangbiba natte. Laizana hawi haibaduda masadu harau mankidana pangin de ilibani. Ashumna chaktu khara charaga Laizadu tokre. Punsibasu makutu hamdoklaga diary du pairaga Laizagi manakta changlai. Laizagi manaktuda famtharaga. Se, nangi diary du yauba mayak singdo aina loina singdoklabani. Nangi diary do nangna yengba nungaitrabani na ai thamjinkrage. Laizadu diary du da munna yenglaga tapna lawi aduga Punsibada amuk yengkhalaklaga. Dada, diary du thamjinkino. Aina hangdoktrasu aigi nakta lengdana dum thamjage. Hayeng aina sidrifo diary du di buduna dum chatkige. Punsibadu Laizada yenglaga fagi ta thorai. Adugi bu napi umuk omni do kaigino. Nangi nanakta sumthamu siba khotpa umuk pangano chailakani. Laizadu mamaidu nantharaga diary do hangdoklaga yengba hawi. Punsibasu fuk hawgalaga doctor na pirakpa hidak tu puraga Laizagi manakta lai. Se, hidak sarga yengo. Laizadu mamaidu luktharaga sumkhum lai. Ainade, hidak chadrasu yani. Karan tono, Laiza, hidak chadabi yaroi. Se, guli se hana cha. Laizadu monghadana sumkhum lai. Ai imana pokpadagi hidak chadri, kaisum tawroi, ai nade. Oh, pare. Aina fazana haibasti yadrabanina guli se, aina charaga nangwandam kamsin batare. Laizadu mamitu khanglaw lauthoktuna Punsibadi yenglai. Taugi haibaga thabakna mang thaba Punsibani haiba Laizasu khangmana Punsibagi wadu tabada Laizadu mamitu khanglaw lauthoklaga hainade haibagum makutuna machinbanda fattamlaga mamitu Punsibada kirup yenglaga tauganu haibagumna makoktu fatfat hairai. Punsibasu Laizagi dugumba mataududa thamoidu hena pethakiduna wangangda makut namaduna guli du pai aduga makut namaduna ising glass jo pairaga Laizada nungshine yenglaga khonjel du kantak hairai. Yadraba natro, fare, guli se proprok sairaga kamsin bataridana.
Wahaysi hairaga punsibadu gulidu chagi tawi laijasu masadu pakhatna punsibagi makhuttu tap pharai punsibasu laijagi mataududa nokmi tauraduna Se yam thuna charo laijasu punsibada kirup yenglaga mayadu kathoi punsibasu thamoigi ihul khangna gulidu laijagi yanungda tapna thami aduga isingdo amuk inbi punsibasu gulidu mathang illi laijasu mamit ushilaga ngamnaba chai Gulidu charaba matung hidak mahido amuk makhumda hairaga laijada pidabi chinban mayada oina thangjilai laijasu mamitu punsibada yenglaga hidaktu thai hidaktu hek thakhibaga vitamin oibaduda manamdu hainadabagi makhutuna machindu melaga watharai punsibasu laijada ngakna yengi laijasu punsibada yenglaga no hidak manam sinamthi Gulidu charaba matung hidak mahido amuk makhumda hairaga laijada pidabi chinban mayada oina thangjilai laijasu mamitu punsibada yenglaga hidaktu thai hidaktu hek thakhibaga vitamin oibaduda manamdu hainadabagi makhutuna machindu melaga punsibadu laijada ngakna yengi laijasu punsibada yenglaga no hidakse manam namthi punsibadu nokfet tawraga ahan bathak boi bagini kasim tori nakok dingauribra Yam ka hena ngaudre Oh adudi ai chak chathogige sayon bahoi Ningthouja gari wari sanarbo Laijadu mamaydi luktharaga khumlai sanare kai wari sanaraba Thoidokpa sanade sum Laijana makha taningdabadu ubada punsibasu makha tana hangludre Oh TV su yam ka hena yenganu ngahak yenglaga muthalase ai chak charuge ko Asi hairamnaga punsibasu makhada kumkhre laijasu punsiba thokibaga diary tapna hangdoi mayekti amata paba thokte punsibagi khuina iriba mayek singduda munne yenglaga wakhalda sukhali ngarang hing tumdaba makai iribado si oiramni asi hairaga diary dugi lamai singdu fatfat haidoklaga sum yengna hairai Oh dadagi khui ngakta oiramale aikhoi Ningthouja talamjing magana ikiba mayek singdudi Diary amasida mami taduna lehorani wakhalgi turina sagachkiba pukningna khoidana khanjagiba maye karasidi aina sidri fawba lengdana lehorani matamda yam nungsi amuk khala uyararoi ningsingba kawbi mahaktudi mikup khara tangi warini punsigi tangkak amada leikrabanina ningsingba mahaksu nongmagi mangsilakani mangkibana sufare thamoi sokna tingtharaga awaba koklaroi Talamjingbasu aigidamak yam wabikibaniko adubu ngasidi nang ai laibak tinawdabana torban wangmagi laikrak chatlaba thamoi oiduna punsise lenba taramale adubu ai talamjingba nangi tawbimaldi punsigi kauroi matang chabada talamjingbagi matengdi soidana pangkigani mapoksimagidi aigi wakhal kauthokiba oisanu aisu Talamjingbabu kautokle ahenba thibedi nate ai dadabu yamna nungshirure kanamta nensiluba nate ai thamoisida mathanta dadabu mayek singna nungshikibani